Akaswani Imphal Ningthoukhongjam Suni na pau pazari. India Meteorological Department Imphal Center na hairi Manipur da lagliba numit humni asida chingi jila singda akhak araw yauna nong churaba yai. Tamenglong, Tengnopal, Chandel, Churachandpur gi tongan mafam kharada lagliba numit humni asida akhak araw yauna nong churaba yai. Ukhrul amasung kamjong da hayeng amasung hangsit phiba masi mayoknaraba yai hairi Ziribam amasung nonegi mafam kharada akhak araw yauna nong churaba yai. Pradhan Mantri Narendra Modi na hairi innovation amasung skill da akan mamit thamduna leibak asigi nahasing na tungi punsida hena mapangal kanba lamdam mama ohenaba ngamlagani. Pradhan Mantri na Nai Delhi gi Bigyan Bhavan da pangthokpa Kausal Dikshan Samaroda tongan ba nahasing gi oiba sakot thaurangi lam sing yatpa thaurang kaya hodokladuna hai leibak asigi ITI singsi industry gi shiksha piba khakta natana leibak asibu atmanirbhar ohenaba mafam amasu oiri. Bharat asi knowledge amasung skill gi lamda mapung phana khang hairaba lamdam ama oiri masina aikhoi gi khwaidigi chawba pangal oiri. Sri Modi na hai PM Setu scheme na leibak asigi tongan mafam da leiba ITI lising ama hena upgrade tawduna anauba matamga chunaba machine sing hapsinduna mahiroi singda kanaba fanghalagani. Scheme asina leibak asigi naha singa malemgi skill na pamliba sing asi karino haibadu khanganba ngamlagani. Pradhan Mantri na hai GST Bachat Usab asi hauzik leibak ista chathari masina Bihar gi naha singda double bonus phanghanba ngamle. Thauram asiga mari leinana Pradhan Mantri na naha singda mideng thamba lupa koti lising humpunitoi henbri project kaya haudokre. Ngasigi thauram aduda Pradhan Mantri na skill development amasung entrepreneurship mantraloi gi makhada industrial training institute singi topper nifutaruk okpagi thauram pangthokki. Kendra gi Selthum Mantri Nirmala Sitaraman ngasi Guwahati gi ngakpigani Gujarat ki Gandhinagar dagi leibak sinbe thungna pangthokadaba Aapki Punji Aapka Adhikar campaign haudokre. Campaign asina leibak asigi tongan mafam singda Selthum gi lamda apanba leiriba sing adu athuba matamda loisinba ngamhalagani. Thauram aduda saruk yaraduna Mantri na hai campaign asina financial institution amasung claimant singi marakta lainariba mari hena naksina handuna makoi gi phangpam topa hak sing adu phanganduna panduna leriba Selthum mapu singda yehonba ngamlagani. Lagliba tha ahum asida campaign asi leibak asigi jila khudingmakta pangthokani. Haksel Mantraloi na hairi sahiyani gi makhada leiba angang singda lok khuba masung masa ingba hidak sing yariba makai pizaroidabani. Mantraloi na thokpa advisory amana hai sahi manga gi makhada leiba angang sing amasung masigi mathakta leiba angang singda mamut tana clinical evaluation tawrba matungda hidak sing pizagadabani. Mantraloi na leibak asigi rajya amasung union territory singi health services ki director singda hiram asigi matangda aiba serol sing thakre. Thaurang asi Madhya Pradesh amasung Rajasthan da lok khubagi hidak thaklubadigi sikibaga mari leinana paikhalakpani. Mantraloi na hai thaudok aduga mari leinana kupna thijinbagi thabak chathari. Amaromda Rajasthan da si ministers free medicine scheme gi makhada piba lok khubagi hidak sing thaklubadagi angang sikiba amasung kaya amana nabaga leinana Sarkar na drug controller Rajaram Sharma thabaktagi suspend tawkre. Haksel Bibag na rajya duda dextromethorphan yawba cup syrup singsu athingba thamle haina lauthokre. Rajasthan Medical Services Corporation Limited ki matung inna lisingani tarani thoida Kesan Pharmacy ki hidak makhal lising tara sama tramapan gi sample sing test tawkhiba leire masigi manungda nipuni thoidi substandard oiba thengnaki. Maraga sida Madhya Pradesh Sarkar na rajya sigi Chindwara jila da lok khubagi hidak thaklubadigi angang mapan kidney da infection thoktuna sikibaga mari lainana lok khubagi hidak sing yonba athingba thamkhre. Kachipuram dagi factory amada saba hidak adu thaklubadigi angang sing adu laikidabani hairi. Bihar Vidhan Sabha Mikhal gi sem sariba du yeksinabagi damak election commission gi chief election commissioner Gyanesh Kumar na ngasi tongan ba rajniti dol sing miyut sing unaduna mifam ama pangthokare. Mifam asida rajniti dol sing BJP, JDU, Congress, RJD leba amasung atai dol sing na saruk yaraduna Mikhal asi santi oina amasung niyom chumna pangthoknaba makoi gi wakolon sing phongdoknaki. Sarkari parbe BJP na Mikhal asi face yamdana pangthoknaba dabi tawki pauloijare.